Ziribaumgi mihata chenabani haiba thanglen lal mar machin manau NIA na fakibabu yaningdaba phongdoktuna Barak Turel da hi Thouba Singgi Association na Ngasidagi Indefinite Bandh Koukhre ngasi Assam amadi Manipur gi lona bada leiriba Barak Turel da motorbot Thoubagi sinfam pairiba Singgi Association Barak Valley Vote Association na thadurakiba cherolamada National Investigation Agency NIA na micham motorbot Thouduni mung puzariba Assam gi Kasar district ki Moina thol tagi thanglen lal mar amadi mahaki manau nupa lal rosang mar bu fakiba si yumfom yaudaba la namaral sizilaga tawkhibani haide thanglen lal mar asi church ki leader ama oina hingnaba ki lanfam da Barak Turel da motorbot thauduna leijabani hingsa tawba mi oinate makhoi micham ani fakiba si Manipur gi chauba furup maiteida Central Agency na tungshinbani haiba afongnare Thawong asibu yaningdaba utuna August 13 ngasidagi Barak Turel da motorbot Thouba leptuna Indefinite Bandh asi chathabani Bandh manungda thokhaningdaba thodok thoklabadi association asina tek chaksing puroi maram aduna micham ani asia thuba matamda condition amata yaudana thadorakadabani maitegi khuzin thawrangda NIA gumba asauba law enforcement amana pangthabiganu haina cherolasida palakli